ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯅꯍꯥꯛꯁꯦ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯅꯪꯁꯨ ꯋꯥꯔꯝꯒꯗ꯭ꯔꯥ? ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯃꯤꯀꯨꯞꯇꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯈꯤꯅꯨꯀꯣ꯫ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤꯁꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯃꯤꯅꯝꯕꯤꯈꯤ꯫ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯩꯅ ꯊꯥꯖꯔꯨꯏ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯦ ꯇꯥꯏꯕꯪꯁꯤꯗꯗꯤ ꯃꯤꯅꯝꯕ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯍꯦꯜꯂꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯈꯤꯅꯤꯌꯦ꯫